Viewer mayamna Puspa 2 ngainaringai matam karamba matamda film asigi director Sukumar na Puspa 3 namba loisinkhibano haiba kanamatana khangba ngamhaude. Viewer aikhoi mayamna Puspa 2 release ngaibada punna chahi ahum khara hena changki. Adubu lakadoriba Puspa 3 asidadi yamna kuiba matam changlaroi. Masi aina haijinba natte. Film asibu howdagi loiba phawba yengliba viewer singna soidana khanglamgani haina aina thajai. Hawjik Puspa 3 gi ayamba shooting loire haina thajaba yai. Mayam ningsinglamba yai ngasidagi chahi ama khara henba mamangda Puspa gi teaser ama launch tawkhrabani. Hairiba teaser asi minute ahum khara hena sangi. Adubu teaser asigi machet ama oiba sin natraga teaser asiga mari leinaba story amata aikoina Puspa 2 da uba phangkhide. Loinana hairiba teaser adugi breakdown hana aina explain tawkhrabani. Link makhada thamjeramge mayam teaser adugi breakdown gi explanation amukka hanna taninglabadi link asida click tawbiyu. Teaser adugi matung inna Puspa bu Tirupati gi jail amada phajinduna thamki. Mahakna haija singjaba sijinaduna jail adudagi nanthoklaga chenthorappa matamda police na mahakki mathakta nongmai maru nipan kapki. Chitorgi lairiba praja miyam amadi government na phawba Puspa sire haina thajaki. Adubu aroibada Puspa jungle amagi manungda hingduna lairi haiba aikoina teaser aduda uki. Hairiba Puspa 2 gi trailer ni haina aikoi mayamna yengkiba teaser adudi Puspa 3 gi teaser Director na hai singlaba viewer mayamgi brain singasi yamna laina sana khre haibiyai. Masida sunatana mayamna Puspa 2 gi film manungda Puspa 3 gi story thiba khara wana thokani. Adubu Puspa gi trailer manungda Puspa 3 gi story aikoina yam laina khangba ngamgani. Puspa 2 gi trailer manungda yaukhiba sin khara aikoina Puspa 2 gi film gi manungda uba phangkhide. Khudam masigi sin asi aikoina film manungda uba phangkhide. Adubu sin asida litliba Puspa gi furit asi ahanba release tawkhiba Where is Puspa haiba trailer aduda police asina pairiba furit asiga chap manari. Tambadingamde adubu sin asi Puspa na police station da surrender tawba chatpa oirambasu yai. Ani suba oina trailer manungda ulliba Jolly Reddy gi sin. Trailer ki matung inna Jolly Reddy asi yamna powerful oiba sathiba villain nama oigani haina thajakhibani. Adubu hairiba sin asi aikoina Puspa 2 gi film gi manungda uba phangkhide. Adubu simadi confirm oire Puspa 3 movie da Jolly Reddy badass villain nama oina soidana entry tawgadawri. Mahakna asawba amaga loinana kanagumba amada nongmaina namliba asi Puspa oirambasu yai. Ahum suba oina mayamna irai laina khanglamba yai. Japanese businessman amagi mamangda segaiba sel ama paiduna leiba sin nama yauri. Hairiba sin asisu film gi manungda yauba aikoina uba phangkhide. Puspa 2 film gi manungda Japan gi oiba sin asi 1% amani haiba yai. Adubu trailer da ulliba sin asigi matung innadi Japan gi oiba sin khara lakadawiba Puspa 3 asida soidana yaugadawri. Utliba segaiba sel asi araiba natte. Loinana mafam asida Puspa na litliba furit asi part 1 da Puspa na litkiba furit aduga chap manari. Mari suba hairagadi Puspa gi badass villain Shekhawat ni. Mahak ubada minister phawba mahakki mamangda furit lokthoklibani. Trailer asigi manungda radio taaduna turel manungda yamna wakhal nungaina irujaduna leiri. Adubu Puspa 2 gi film gi manungdadi masa mathantana mai thajakhiba sin ukhiba leikhre. Adumakpu mahak sikhre haibagi khudamdi uba phangte. Masina takpadi Shekhawat nauna amuk entry tawrakani haina trailer asina viewer ikhoida mayek sengna ulli. Loinana radio taaduna turenda irujaduna leiriba ulliba sin asi Puspa 2 gi film gi manungda yauba sin oidri. Haibadi Puspa 2 gi film gi manungda sin asi aikoina ukhiba leite. Manga suba sin hairagadi Puspa 2 gi film haurakpa matamda Japan gi seaport ta masak maming khangdaba car ama kanna thaurakduna crash tawki. Trailer asibu push amadi zoom tawduna yengba matamda MH02 haina number plate ta iri. Film asigi haurakpa sarukta Puspa asi container manungda phamduna Japan yorakhibani. Adu oirabadi Indian car ama matau karamna Japan yoraklibano. Car asibu thauriba asi Puspa gi marupla natraga yeknabara. Kanagumba amadi
ꯄꯨꯁꯄꯥ 3ꯒꯤ ꯐꯤꯂꯝꯗ ꯅꯧꯅ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤ꯫ ꯇꯔꯨꯛ ꯁꯨꯕ ꯁꯤꯟ ꯍꯥꯏꯔꯒꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯤꯔꯕꯂꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯎꯠꯂꯤꯕ ꯔꯤꯄꯣꯔꯇꯔ ꯑꯁꯤ ꯀꯅꯥ ꯃꯥꯜꯂꯤ? ꯃꯌꯥꯝ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯋꯦꯌꯔ ꯏꯁ ꯄꯨꯁꯄꯥꯒꯤ ꯇꯦꯂꯔꯗ ꯄꯨꯁꯄꯥꯒꯤ ꯃꯇꯥꯡꯗ ꯇꯤꯚꯤꯗ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯄꯥꯎ ꯄꯥꯔꯤꯕ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯠꯇꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯋꯦꯌꯔ ꯏꯁ ꯄꯨꯁꯄꯥꯒꯤ ꯇꯦꯂꯔ ꯑꯁꯤ ꯄꯨꯁꯄꯥ 3ꯒꯤ ꯇ꯭ꯔꯦꯂꯔꯅꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯁꯨꯔꯀꯨꯃꯥꯔꯅ ꯄꯨꯁꯄꯥ 3ꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯅꯝꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯚ꯭ꯌꯨꯑꯔ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯄꯅꯤ, ꯅꯠꯇ꯭ꯔꯒꯅ ꯄꯨꯁꯄꯥ 2 ꯅꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯨꯁꯄꯥ 3 ꯅꯝꯕ ꯂꯣꯏꯔꯦ ꯇꯥꯛꯄ ꯑꯣꯏꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯁꯄꯥ 3 ꯔꯤꯂꯤꯖ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯁꯄꯥ 3 ರಿಲೀಸ್ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯋꯦꯌꯔ ꯏꯁ ꯄꯨꯁꯄꯥ ꯍꯥꯏꯔꯤꯕ ꯇꯤꯖꯔ ꯑꯗꯨ ꯑꯞꯂꯣꯗ ꯇꯧꯈꯤꯕ ꯗꯦꯠ ꯑꯁꯤ 7 ꯑꯦꯄ꯭ꯔꯤꯜ 2023ꯗꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯜꯂꯨ ꯑꯔꯖꯨꯟꯒꯤ ꯕꯔꯊꯗꯦ 8 ꯑꯦꯄ꯭ꯔꯤꯜ꯫ ꯁꯥꯎꯠ ꯃꯨꯚꯤ ꯑꯃꯒꯤ ꯔꯤꯂꯤꯖ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯅꯠꯇ꯭ꯔꯒꯅ ꯔꯤꯂꯤꯖ ꯗꯦꯠ ꯑꯁꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯑꯦꯛꯇꯔꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯊꯣꯛꯀꯜꯂꯤ꯫ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ, ꯂꯣꯏꯅꯅ ꯃꯊꯪ ꯄꯨꯁꯄꯥ 3ꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯋꯥꯔꯤ ꯀꯔꯤ ꯑꯣꯏꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯊꯛꯇ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯗꯨꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ